Mayambu ahanba maktada Kanglele pung original gi maikadagi bisok khairakpamna taram nokchari channel asina ngasisu tabada ki tujungba phawraba subscribers na thabira powari ama mayamda kudol tamjage haiduna poduna laksari wari asi lithok charapa matamda soikiba langkiba kaya yarabosu mayamna nusibiduna ngakpiu haiduna hajari aduga amana channel asibu mapung phanba matamda sarugya biboina adomadom na like amadi subscribe share to biro mohaduna jari subscribe to matamda bell icon du on to biro mathangi wari thaglapa matamda adomadom gi phone da phangna bagi damakta adu de wari sia hongna ba tawsaraki wari asa khoi gi khulda simga maki thoki ba wari ma khakni matam mado ngasi de gina sahi tari muki mamang gi wari ni april tha gi matam ni aisi home twitter roi ba su zatli aduga coaching to bu su khara khara du maksatli namit ado ay sukosing saluraba matung day sa siwari haiduna ngay haktang numidang wairam gimatam maduday si ngi haktang wairaba soda magtum tharami ay namikap tholak pa matamda namit taram day gimatam oiduna mamli tawrami imana ingonda parap sang silagtuna hey yaima hagolo makhalay kay githoy bado thawri yalam le haidana tawrami amutang salu sila ay su ima giwa pa maduday ping na kayno hay sibo Ima, asing bro Puk hogotli Asum tau danay su hobi May mit asa karata thokli Aduga ima ka pulap lakto na Toy bahay riba nga sige mayumda pulap lakli Ngarang tani Angang adunay ngonda Daning tem Interview sa pagi kay kayno karakana si haidana Ay ngonda numidang laki hay kibado Inaw no pa toy bahay riba nga si Sahikun kaktamak ngay riba ngang ni Class 12 loy bada ngay riba ngang ni Tabak amagi interview yawgi haidana ay ngonda yamna kanata narambani asum tawdana imaga iga simayum yawraba matunda yamna kaplami laika sida thoiba haikradi ahlaman singna yamna nungsisana na laiminaba ahlaman singda bebhar kaidaba angangni angang asi yamna pamui haidana asiba hangba lakpa miyoy sing aduna hainarami laika gi ahal singna su kamaina tawribano asuk yamna thajadaba thodok sing asi haidana makhoi gi imu manung singda hangnari Thoiba hairiba nga sige mayum gi miyoy singna haiba matamda mi su khana kiba amata laiti nungaina daba so amata laiti nisa pusa sada na ngausim phajina ba ngang sunati interview ama yawgani aduna kai kaino khara tawgani haidana yamna sumarang tawkiba ngang ni haidana mayum gi miyoy singna so hainai numitu gi numidang gi matam do madi ai kosi asi phamda lairami haibadi thoiba gi mayum da lairami thoiba gi mama ga khoi gi ima ga si sagai gi masimanau sing thokna bani aduna makhoi gai khoi ga se khara sunaknai baba na hangi inauksa nakhoi angang siga natraga nakhoi gi imu manung sing nungai na khidaba miyo singa laibra baba na hangba wahang aduda thoiba gi mapa na di kai kumba amata laiti haidan hairakhi adu bungi haktang lairaba matungda thoiba gi masanu pisina sumna hairakhi baso makha laikai gi mai ba sawba se mahaki masanu pa ga kai no khara launa khibani adu khaktang di tahawi atai di kaya thoina mata tahaudri thoibagi masanupi gi wafam aduda babana wakhal munna khalaga khadang melaga kari kumba ama khanba gumna tawi aduga sumna tapna hairakhi yenglasi ado angang ase pamdi pamukre dai sado mi da sukaya thoina kaja da bangang ni onthok na angang ase line hekta laukhida onthok na pamukre asumna wari watai khara sanaraba matungda babagai ga siyumda halakli lambi sana babana yengoi bungo makhagi maiba sawba hairiba nupa si makhoigi imu manungga kaidonungda naksinaba yadeko maiba sawba hairiba nupa si gi masu nupa thokpa masu thoibaga pulapuna coaching tawminabani madudai su aza oina leire khara su adumak taki babana muk makha tarai yengo makhoigi imu ngase thainingai degi hona makhoigi surol ase mapa mapu haktak tagi horaga lai giting gi maram da yamna sanaba haibani mi gi short thadatpa mi gi thawai sing thokpa sisu asuki matik yamna haibani ai di sa thoibado makhoina tawramgadra makhoina short thadatlaga hat khibra haiduna wakhal da sukhalli baba gi wafam asidai na mitna kiruk yenglaga asumna baba da hai baba kari wafam no mi na taraga ikhosi ipaisa asimi na mu happy kradi lause yumda khara thuna sasi hairaga babai bani do khongka base gam thangduna lakle yumda yawraba matungda sai singa do sa thokle aduga ai swai gi phamung ta sangsilaga ai se adu maktum thari ai ki mangdani
Mapal thangba sarug asida inaw thoibasina daningthem haidana aigi ming asi kaurai aisu karigumba amata khumde kanano aigi ming kauri basina kanagumba amadi aigi ming asi kaurida inaw thoibanara asumna khanjana duna lairingai matam maduda thoibado mamang thong ado hangdoklaba matungda aigi phamang asida kil launa phami aina thoibada thoiba nangde duda kaidoriba laudana aina sumna kauruba matamda thoibado masado karigumba amata khumlakti mahaki tung thangba saruk aduda mami sami kanagumba ama leplaga lairami aina thoibada thoiba nangi tung thangba sarukta leidido kanano thoiba asumna kaurubaduda thoibagi tung thangba sarukta leiriba musinmuba misak aduna thoibado laktana pairaga singkre aisu thoiba hairaga yamna kana hingi matam aduda aise taibang phauna dumak laurami asumna laupaduda babaga imaga do mikap thorak laba male aina lauriba pumnamak singado taraduna aigi ka tama sangsilai ibungo se kaidoragi nangbo baba so du mangai kaidoragi haidana baba na ingonda hirai aisu mikap thorakle baba na se nang gyan tarabo mangda kai phatabu urage se gyan taro se aisu wakhaldi nungaitre ni haki mamang do ukiba pumnamak singado aisu isasi karino haidana gyan ga amata tadrabani wakhal laitadana lairingai matam aduda imana se ising glass ama thaksilo se aduga kai ugi ima ai na hausi ukibado ai nongalaga oina wari singado loina tamlagi ai hausi ki oina di sasi nungaitri hoi phajana gyan tana pothajaro hairaga imaga babaga do masa gi kada do maksangki ai sumangda ukiba pumnamak singado babaga imaga da mata tamdre nongala kanta mapung phana tamlage haidana amata su tamthokidre nongan ba phawai si tumthaba mata yaramde tumthagi khali isasi iki kirami as nongan ba phawbada isasi tumthaba mata yadrisi onthokpa matawa manida asumna khallaga isi nongalak laba kanda ngarang thokiba wari singada loina tamle maduda imana nangna khanjelaga tumkhibaduda tawrini kaisu tawroise horendi ma layama khurambi gese asumna numitu su hawkre numit nini muk lairaba matungda aikoi ki laikai sida sibon ngangna ba horakhi ahinga thengbada mi lamlong ahum phangbada satpa kanagumba ama tangamnadi kanagumba ama thengnai haidana mayama sewa wa lawba horakle mira laira khangde adubu kanagumba ama di sumdring sumna lepaga lai haidana mayama sewa wa lawba hongnarakle numit ado thangja numit ni aikoi dada se pharmacy phamtuna imphalamda laibani aduna numit ni mukti yumda kumdaba kuire yumda muktang saloge haidana yumda haitharakpani numidang ki pung tare tare thangnaba laikai dagi mamanaba amaga pulap haithaminarakpani mamanaba dusu aikoi gi lairak yaubaga sapmanare aduna lairak asilambi su yamna phatti nang sodum hankro haidana mamanaba dusu kasu thuidokpa khanba tawda dumak satkre dada suma sa mathanda dumak lai aisu dada da call tawduna kada yauraklage haidana hangbada pukri asauba yaurakle haidana hairakhi asumna phajana laklo haidana aisu phone adu thamle dadana sum lakpa matamda aikoi gi lairak masil asi hek yaurakpa matam maduda aikoi gi lairak masil mapa sida kanagumba misak ama leptuna lairami pung sutara mathoi tadri adagi pung taretta haitharakpani aduna yum yaubada lambi su khara phattabaga nonaga nong takhibaga khara su lambi ado khara thengthana lakpa maramna gari masaduda mamanaba amaga nong ado tup-tuptana lakpa maramna yum yaurapada pung 10 makhai khara helaklabani aduna pung asisu khara thenglabanina dada su masada kaigumba khara di khalli adu bugasu thodokpadi amata khanba tawda nong asi surambaga tiase khara hangdorakpa kan aduda mi oiramgani haiduna khalli aikhoina lairak hairibasi lamlong ahum phangbadugi maning thangba saruk adomda sanglakpa lambi adubuni lambi asik phasu phatte nongsu suramaga hangkibaduga nong ase hangkibaga ngasai uramba misaga dusu karigumba amata khanba tawda dada su adumak laklami dada su phone ase mena adum lakpaduda tung thangba saruk asida kanagumba miyoi kharana ising tung duna lairiba lambi aduda sabuk hairaga makhol khara thoktuna lakpagi makhol kharasu dadana tarami tung thangba saruk asida laklibasina kana hairaga mamai laithoktu ne iglubada kanagumba amata sulairamdi dada sumata oduda khara sungakle
ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯟꯕ ꯇꯧꯗ ꯗꯗꯥꯁꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯂꯥꯛꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯁꯤ ꯌꯧꯒꯗꯕ ꯊꯣꯡꯒꯥꯜ 3 ꯋꯥꯠꯂꯤꯉꯩ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯈꯔ ꯂꯥꯞꯇꯛꯅ ꯂꯩꯕꯒꯨꯝꯅ ꯗꯗꯥꯁꯤ ꯎꯔꯝꯃꯤ꯫ ꯎꯔꯤꯕ ꯃꯤꯁꯛ ꯑꯗꯨꯁꯨ ꯁꯞ ꯇꯤꯡꯅ ꯂꯦꯞꯄꯤ꯫ ꯃꯨꯁꯤꯟ ꯃꯨꯅ ꯂꯩꯕꯗꯨꯗ ꯅꯣꯡ ꯑꯁꯤꯁꯨ ꯀꯌꯥ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯡꯗꯕꯗꯨꯗ ꯗꯗꯥꯁꯨ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯌꯦꯡꯉꯤ꯫ ꯗꯗꯥꯅ "ꯑꯥꯗ ꯂꯩꯔꯤꯁꯤ ꯀꯅꯥꯅꯣ? ꯃꯤꯗꯤ ꯃꯥꯟꯈ꯭ꯔꯦꯗ꯫ ꯑꯩꯕꯨ ꯈꯔ ꯆꯪꯁꯤꯜꯂꯒ ꯌꯦꯡꯁꯤꯔꯥ? ꯃꯤꯔ ꯂꯥꯏꯔ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ" ꯍꯥꯏꯔꯒ ꯗꯗꯥꯁꯨ ꯃꯈꯥ ꯇꯥꯅ ꯃꯅꯥꯛ ꯋꯥꯏꯗꯨꯗ ꯆꯪꯁꯤꯜꯂꯒ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯇꯧꯕ ꯀꯥꯟꯅꯗꯨꯗ ꯊꯣꯡꯒꯥꯜ ꯑꯃꯗ ꯐꯠ ꯂꯥꯎꯅ ꯆꯣꯡꯁꯤꯟꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯗꯗꯥꯁꯨ ꯃꯁꯥꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯈꯔ ꯈꯟꯖꯥꯟꯅꯩ꯫ ꯃꯤꯔ ꯂꯥꯏꯔ ꯅꯠꯇ꯭ꯔꯒ ꯍꯨꯔꯥꯟꯕꯔ ꯍꯥꯏꯗꯅ ꯗꯗꯥꯁꯨ ꯆꯪꯂꯒ ꯑꯃꯨꯛꯇꯪ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯍꯥꯏ꯫ ꯗꯗꯥꯁꯨ ꯃꯁꯤꯗꯤ ꯃꯇꯧ ꯑꯃꯅꯤ ꯍꯥꯏꯔꯒ ꯌꯨꯝꯗ ꯈꯔ ꯊꯨꯅ ꯂꯥꯛꯈꯤ꯫ ꯌꯨꯝꯗ ꯆꯪꯂꯛꯂꯕ ꯃꯇꯝꯗ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯂꯦ꯫ ꯑꯗꯨꯒ ꯃꯁꯥꯗꯣ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯦ ꯍꯥꯏꯗꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯁꯤꯟꯗꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯅꯣꯡ ꯑꯗꯨꯁꯨ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯐꯨꯗꯤꯠ ꯐꯨꯕ ꯃꯈꯩ ꯆꯨꯊꯔꯛꯂꯦ꯫ ꯑꯩꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯇꯨꯝꯊꯕ ꯄꯥꯛ ꯌꯥꯔꯝꯗꯦ꯫ ꯅꯣꯡ ꯑꯗꯨ ꯀꯥ ꯍꯦꯟꯅ ꯑꯗꯨꯝ ꯆꯨꯊꯔꯛꯂꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯅꯣꯡ ꯑꯗꯨꯁꯨ ꯈꯔ ꯍꯥꯡꯇꯛ ꯇꯧꯔꯛꯂꯕ ꯃꯇꯝ, ꯈꯔ ꯄꯥꯊꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯗꯗꯥꯒꯤ ꯀꯥ ꯊꯪꯕ ꯃꯥꯏꯀꯩ ꯁꯣꯝꯗꯒꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯣꯟꯕꯒꯨꯝꯅ ꯋꯥꯔꯤ ꯈꯔꯁꯨ ꯂꯤꯕꯒꯨꯝꯅ ꯇꯥꯏ꯫ "ꯗꯗꯥꯒꯤ ꯀꯥꯗ ꯅꯠꯇ꯭ꯔꯥ?" "ꯃꯥꯅꯤ." "ꯑꯗꯨꯒ ꯀꯔꯤꯅꯣ ꯃꯥꯅ ꯁꯣꯜꯂꯤꯕꯁꯤ?" "ꯗꯗꯥꯒꯤ ꯃꯆꯤꯜꯗ ꯁꯣꯜꯂꯤꯕꯗꯣ ꯀꯤꯔꯤ ꯑꯩ ꯂꯥꯛꯄ ꯉꯝꯃꯣꯏ ꯍꯥꯏꯗꯅ ꯗꯗꯥꯁꯨ ꯃꯆꯤꯜꯗ ꯌꯥꯝꯅ ꯁꯣꯜꯂꯝꯃꯤ꯫ ꯏꯃꯥꯅ "ꯍꯥꯏ ꯌꯥꯏꯃ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯗꯣ?" "ꯏꯃꯥ, ꯑꯩ ꯅꯠꯇꯤꯌꯦ, ꯗꯗꯥꯒꯤ ꯀꯥꯗꯅꯦ." ꯑꯁꯨꯝꯅ ꯍꯥꯏꯕꯗ ꯏꯃꯥꯒ ꯕꯕꯥꯒ ꯐꯨꯛ ꯍꯧꯒꯠꯂꯛꯂꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯂꯞ ꯄꯨꯟꯅ ꯗꯗꯥꯒꯤ ꯀꯥꯗ ꯑꯗꯨꯝ ꯆꯪꯁꯤꯜꯂꯤ꯫ ꯏꯃꯥꯅ ꯗꯗꯥꯒꯤ ꯀꯥꯡꯈꯜ ꯑꯗꯨ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯗꯗꯥꯁꯤ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯃꯆꯤꯜꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ꯫ "ꯁꯤꯗꯤ ꯀꯩꯗꯧꯔꯤꯕ? ꯁꯦ ꯑꯆꯧꯕ, ꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯣꯁꯦ, ꯑꯆꯧꯕ." ꯏꯃꯥꯒ ꯕꯕꯥꯒꯅ ꯍꯧꯗꯣꯛꯏ꯫ ꯑꯁꯨꯝꯅ ꯍꯧꯗꯣꯛꯄꯗꯨꯗ ꯗꯗꯥꯗꯣ ꯃꯁꯥꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯥꯗꯦ꯫ ꯀꯣꯟꯅ ꯊꯪꯗ ꯏꯃꯥꯅ "ꯁꯤꯗꯤ ꯌꯥꯔꯔꯣꯏ, ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ? ꯁꯦ ꯌꯥꯏꯃ, ꯏꯁꯤꯡꯗꯣ ꯈꯨꯖꯥꯏꯗ ꯈꯔ ꯄꯨꯔꯛꯎꯁꯦ" ꯍꯥꯏꯔꯒ ꯑꯩꯁꯤ ꯆꯥꯛꯁꯪꯗ ꯆꯪꯉꯤ꯫ ꯑꯩꯁꯨ ꯆꯥꯛꯁꯪꯗ ꯆꯪꯗꯨꯅ ꯈꯨꯖꯥꯏꯗ ꯏꯁꯤꯡ ꯈꯔ ꯍꯥꯞꯇꯨꯅ ꯄꯣꯔꯛꯂꯕ ꯃꯇꯨꯡꯗ ꯏꯃꯥꯗ ꯄꯤꯁꯤꯜꯂꯤ꯫ ꯏꯃꯥꯅ ꯏꯁꯤꯡ ꯑꯗꯨ ꯂꯋꯥꯏ ꯊꯥꯔꯒ ꯗꯗꯥꯁꯤ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯤ꯫ ꯗꯗꯥꯗꯣ ꯃꯤꯀꯞ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯏꯃꯥꯗ "ꯏꯃꯥ, ꯑꯩ ꯌꯥꯝꯅ ꯀꯤꯔꯤ. ꯃꯈꯣꯏꯅ ꯑꯩ ꯂꯧꯕ ꯂꯥꯛꯀꯦ ꯍꯥꯏꯌꯦ, ꯏꯃꯥ." ꯏꯃꯥꯅ "ꯁꯦ, ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯣꯏꯁꯤ. ꯅꯪꯕꯨ ꯅꯁꯥꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯣ?" "ꯏꯃꯥ, ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ. ꯑꯗꯨꯕꯨ ꯏꯁꯥꯁꯤ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ." ꯗꯗꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯄꯥꯈꯠꯅꯈꯤ꯫ "ꯁꯦ ꯑꯆꯧꯕ, ꯀꯅꯥꯁꯨ ꯂꯥꯛꯇꯦꯁꯦ, ꯀꯅꯥꯝꯇ ꯂꯥꯛꯇꯦꯁꯦ. ꯅꯁꯥꯗꯣ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯔꯣꯁꯦ" ꯍꯥꯏꯗꯅ ꯏꯃꯥꯅ ꯊꯦꯝꯕꯤꯔꯤ꯫ ꯑꯁꯨꯝꯅ ꯏꯪꯅ ꯇꯞꯅ ꯊꯦꯝꯖꯤꯟꯕꯗꯨꯗ ꯗꯗꯥꯗꯣ ꯃꯁꯥꯗꯣ ꯒ꯭ꯌꯥꯟ ꯈꯔ ꯂꯥꯛꯂꯤ꯫ ꯏꯃꯥꯅꯁꯨ ꯗꯗꯥꯁꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯎꯈꯤꯕꯗꯣ ꯇꯞꯅ ꯍꯪꯉꯤ꯫ "ꯁꯦ, ꯀꯔꯤ ꯎꯔꯤꯅꯣ?" ꯑꯁꯨꯝꯅ ꯍꯪꯕꯗ ꯗꯗꯥꯅ ꯉꯁꯥꯏ ꯃꯍꯥꯛꯅ ꯎꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯛꯏ꯫ "ꯏꯃꯥ, ꯑꯩꯒꯤ ꯃꯪ ꯑꯗꯨꯗ ꯑꯩꯁꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯗ ꯆꯠꯄꯅꯤ꯫ ꯑꯗꯨꯗ ꯁꯤꯒꯤ ꯏꯄꯨ ꯆꯥꯎꯕꯗꯣ ꯑꯩꯉꯣꯟꯗ ꯆꯠꯁꯤ ꯂꯥꯎ ꯍꯥꯏꯗꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯒꯤ ꯈꯨꯗꯥꯡ ꯑꯁꯤ ꯄꯥꯏꯗꯨꯅ ꯆꯤꯡꯏ꯫ ꯃꯗꯨꯗ ꯑꯩꯁꯨ ꯀꯗꯥꯏꯗꯅꯣ ꯍꯪꯕꯗ ꯃꯍꯥꯛꯁꯨ ꯃꯐꯝ ꯈꯪꯗꯦ, ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯔꯛꯑꯣ ꯍꯥꯏꯗꯅ ꯃꯍꯥꯛꯅ ꯑꯩꯒꯤ ꯈꯨꯗꯥꯡ ꯑꯁꯤ ꯄꯥꯏꯗꯅ ꯆꯤꯡꯏ꯫ ꯃꯗꯨꯗ ꯑꯩꯁꯨ ꯆꯠꯄ ꯉꯝꯃꯔꯣꯏ, ꯑꯩ ꯂꯩꯍꯧꯒꯦ ꯍꯥꯏꯗꯅ ꯑꯩꯁꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯀꯟꯊꯣꯛꯇꯨꯅ ꯑꯩꯁꯤ ꯇꯨꯡ ꯍꯟꯅ ꯂꯩꯊꯣꯛꯇꯅ ꯑꯗꯨꯃꯛ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯍꯥꯛꯀꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯁꯔꯣꯏ ꯉꯥꯔꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯩꯁꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯍꯜꯂꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯤ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯛꯇꯨꯅ ꯈꯨꯜꯒꯤ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯇꯥꯁꯤꯜꯂꯤ꯫ ꯃꯗꯨꯗ ꯁꯔꯣꯏ ꯉꯥꯔꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯆꯣꯡꯊꯔꯛꯇꯨꯅ ꯑꯩꯒꯤ ꯁꯥꯁꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯅꯝꯁꯤꯟꯗꯨꯅ ꯍꯥꯠꯀꯦ ꯇꯧꯏ꯫ ꯑꯩꯒꯤ ꯁꯣꯔ ꯑꯁꯤ ꯇꯠꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯃꯒ ꯍꯅꯨꯕ ꯑꯃꯒ ꯂꯥꯛꯂꯒ ꯑꯩꯒꯤ ꯈꯨꯗꯥꯡ ꯑꯁꯤ ꯄꯥꯏꯔꯒ ꯆꯤꯡꯈꯠꯂꯤ꯫ ꯑꯗꯨꯒ ꯁꯔꯣꯏ ꯉꯥꯔꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯇꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯏꯃꯥ, ꯑꯩ ꯌꯥꯝꯅ ꯀꯤꯔꯦ." ꯇꯁꯦꯡꯅꯃꯛ ꯗꯗꯥꯒꯤ ꯃꯃꯪꯗ ꯎꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯍꯤꯡꯈꯣꯜ ꯃꯇꯣꯜꯗ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯏꯕꯨꯙꯧ ꯑꯃꯗꯤ ꯏꯕꯦꯟꯙꯧ ꯄꯥꯟꯊꯣꯏꯕꯤ ꯑꯅꯤꯒꯤ ꯂꯥꯏꯁꯪ ꯂꯥꯠꯇꯨꯅ ꯊꯝꯃꯤ꯫ ꯃꯗꯨꯅ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯄꯥꯎꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯥꯏꯕ ꯆꯥꯎꯕꯁꯤ ꯈꯔꯁꯨ ꯕꯕꯥꯅ ꯆꯤꯡꯅ ꯂꯩꯕꯒ ꯕꯕꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯀꯟꯊꯤ ꯊꯣꯛꯄ ꯃꯈꯩ ꯁꯥꯎꯔꯒ,
Iya, aina hanadagi singna laibaga. Ma sum henjilaklabadi ai hayeng satlaga mayumda hairugi. Asum taudana no ngalaba matungda babasu walking satpoina lambida satlingai matamda maiba sauba hariba misaga si thengnaraba male. Babana khura ngarang tawriba thong adudi phaja phati. Ai khoida yumthangnana laiminaraga aduna tawrakpadudi kitang nungaijadi. Laikai gi miyoi singda su tawbado madu tokpiro. Khurana tawriba thabak sing asi yamna phaba thabak nati. Asi hairamlaba matungda babasu satlai thoktuna lakhi hai. Yumda halaklaba kanda ngarang thokiba thokdok sing aduna maram oiduna maiba saubada kai kaino khara hairam le haidana imada pauk tami. Maduda imana sauraga ish aduk yamna phatkidraba laikai na mamai onsina duba tali haidana tongana taraga leiraba misak aduda nangna karigi wa ngangluribanu. Hai khara ngangdragadi yaribro henda hinjilaklabadi ma afaba ama toiroi. Babagi makha tana dadana ima henda hinjilaklabadi thok hatolaga loire. Ngarang aina ukibadu sumhak soidan oiramba yai. Tasena hairabada ngarang maiba sauba ukibadu su dadana mahakna lakpa matamda maiba saubadu mahak su lairambaduda lairak aduda songsingkibadu. Tasena hairabada mahak su laigi sakthak tamnaba lairingai kanda aikhoi dana mayukna ruba maramna saroi ngaroi mayam singadu matung inaduna lakpani. Babasu wa makha tana hairai yengo laikai gi miyoi sing asisu mahakna tawriba thabak sing asi loina khangnaribani uripotni adubu kanagumba amata hainadi. As khangtreda laikai si hingbada onthokna luba haibado irakadoribra gyan menga amate hek tadi. Asum tawdana numitu su hokre nonga laklaba matung dai khoisi numidangi matam pung tara taramdai gi matam maduda imanaba mari manga horagai khoisi numidangi matam maduda hangsit langboina walking chalosi haidana khoisi thorakle. Aikhoi gi thongal thangnaba imanaba sodamak yawi aduna khoisi wari sana sanaraga dum lakpana mathang loina leina hore. Thongal thangnaba imanaba sinaingonda bhai na khoi gi maning thangbada leijiba maiba sauba hairiba hanubado handakti madu mathau phajana tawraba male mina su kai kaino khara yamna hainai. Mina su yamna hainai aduga kai kaino handak marakti amuk toibaibo pharak yamna taida. Ngarang soi khoi dadado kai kaino mahakna sanaba laisingdo thengnaruraba male. Yumda halakpada kumai ama tai hairaga ngarangi wari singada loina tami. Maduda imanabaduna ado khara cheksimbanadi phabani ka ama himalaklabadi masisu yade haiba makhangangadabani. Asumna wari sana laklingai matam maduda nungtum yamna sauraba posak ama aikhoi gi tungthangba saruk asida tup launa tharai. Aikhoidadi amata pandi isase khamprek khangi imanaba sisu khamprek khangi. Maduda imanabaduna bhai ai lehoragi nang sudum phajana gyan tana sanglo hairagi imanabadu adum sanghore. Ta sengba makti imanaba siamna ki kalli aduna mate khara tapna salam laba matungda yamna kan hekta sinki. Ish kaya da kiribano yung phare aisu yum yongna dum sanglagi haidana isi yum yongna dum aksanglai. Thongkal lansilak laba matung isada karigumba akiba matadi yaudi. Aikhoi gi sangol thangliba maike somda haipe yengselui san marak aduda babagi saban manba nupa ama lepaga leirami. Aisu bhabka ama toidi baba oiramgani haidana ise dumak sanglai. Aina sana baba hayang gyan tana tawroba ngasigidi thengle sanglao yare hairaga ise dumak sanglai. Thong adu hek hangdokpa matamda babana imungdagi yai mara babagi wafam aduda isu hoi baba hairaga hairami. Adubu hausing ngaktangi mamangda sanggolda lehoba misak ado kanano haidana wakhalda sukhalai. Baba asumna aina kaubada baba su mahaki kadagi kumlai. Aina kaubaduda baba su mahaki kadagi kumlai. Kaino da hausiwaida baba se sanggol thangba maike somda lehoribado baba na tabra. Baba amuksu kawi maduda baba na ingonda hai kaidaurage haibanine. Baba kasu tawdeda ai sodum aigi kada sanglage. Hoi potharo gyan tana hairaga isu aigi phamung tamna dumak sangselli. Asumna nong adu susu tharakle. Ngihaktangi matungda nong asisu khara patharaklaba matungda sakum thangba saruga domda kanagumba miyoi ama isai ngangdana khonjel amada sak sabagi makhol ama tarakli. Sak sabagi makhol ase asuki matik yamna hauna tarai. Aisu karino haidana munna tasinbada aigi khonjel chap manana
isay ngang-ngangdana sak ado sari. Ima hoy sumakhol ado taraduna. Hay, yaima, sak to amuk saribra? Sak to sarabadi adum tumina saba yadra? Karigino isay ngangido ahingi matamda? Ay so adum tumina lay. Laway samsing asi sap-sap loy na yungduna isi tumina dumaktay. Kumgi khali adubu kumbu sungamdi. Sa kumlomda tarakliba khonjal adu sule palayta adumak isay sak-saktana sak ado adumak sari. Ngihaktang layraba matungda babana. Hay, namana kauri sitadro? Ay so adum tumina kumdi. Tauriba pumnamak singasi ay gisada kito sungpa mayam ama paurakli. Asumna layringay matam maduda babana su karigino nang nakumdrido haydana hayrakhi. Handa mukti ay so akito sungpa si pazilaba matungda ima adayna. Ima, ay di kasu laytiye. Zakumda kasu amata sangdi. Ay di ay kikada laye. Babana karigumba amata thazaba tawda ingonda. Hay, yaima, say sarakani hingi matamasida. Asumna hayrakpaduda sakum thangba maike somda kanagumba miyoy amana sak thongbagumna muksu tarakli. Aduga layriba kolik sing ado langkhay dana makhol mayam ama tholakli. Tauriba mawng mataw sing asi ay su kijaba phawraktuna babaga imaga gi manakta sangsilli. Makhol sing ado dada su taraba male. Imaga babaga mabani ki kada sanglai. Dadana, ima, ay maning thong samtang hangdoga yungge. Hey, ahal saba, yadi. Hek hangdoga yungubada ay koy kaktani mangjagadoribasi. Adum tumina tasi. Ay diwan thong na pen kidreda. Masi kudimak asi, masi gi maiba phattaba sawba hairibasi, masi na thonba ngaktani. Ay, masi, Hay, yadi. Hawjik madugi matam nati. Mahaki su matam na puraklabadi. Matam na lakto na mahaki su adum loikikadoribani. Asumna layringay. Kolik langkhay dana sa kumasida makhol saptra tawbodo asuki matik yamna tay. Maning lom thangba sarukta sumi mari mga juza tawraga wari watay sanabagumna asuki matik yamna tarai. Ima na babada ngasay nang nanganguy haybado maduda mahakna sawraga tawriba pumnamak singasay khutada satahan bani. Paresi ngasige ahing simadiwara suwanay koy tumina dumak lelasi. Ado lenbudi lengadoriba. Ado makata na sum sangtharaklabadi ay khudi phibam ama ita tagadaba mandi. Hoida yarisi asum yenglasi. Asumna layringay matam maduda dadagi ka amadi ay gi ka sida mi mayam ama laybugumna juza langbagumna makhol khara sutarai. Padar marom maduda kanagumba khara laybugumna mami sami oina sodom ui. Tauriba pumnamak singa sida ay dilaway lutuan satkri. Ima sunga say makhadagi tauriba tariba mayam singa si laway lutuan satpa makhay. Masamasi nanta adum khanglami. As, sidi onthona bera kadro moi babu. Paresi. Ay, nang khujulai kham khara laibra. Khujulai kham adu laibudi lay. Aduda yumjaugi kada laikre. As, sapana gon thona tanbane. Ay di onthona tankreda. Hay, tanbayadi. Khujulai kham adu khara tharaga phabre yengsi. Angang ani si laijahorasanu. Ibani na adum tawrasi. Hairaga babaga imagado khujulai khamlo basatkre. Mayai thangbada layriba yumjaugi ka madugi upu mathak aduda layriba khujulai khamado imana puthorakle. Mai tharaba matungda ka singa sida tahoidabra langsilasi haidana langsingkre. Madugi matung tarakpada kaigumba amata su tawrakhidre. No ngalaklaba matungda akhoi siwaraba suwana ahingi matamdo phawbadi akhoi sidamak lengki. No ngalaklaba matamda numit tarum tawrakpa horakpa madugi matam maduda laikagi miyosing asi phare lai sanaba mi phare haidana mayam asi koilang langnarami. Ay khoisu tawriba pumnamak sing asi karino haidana tholaka yenglubada maiba sauba si pharaga lairami. Mayam sing asi su penadratana phuba seba yamna tawrami. Aduga khullaikai sidagi tanthoksi haidana waripnare. Khullaikai sidagi mhakna sanaramba lai sing adusu loina loisilhalli. Aduga mahakna phattaba tawramba mayam sing adusu loina haidokhalli. Masigi matung tarakpada khullaikai sida laiba yaroi haidana imung pumba pulap tanthoki. Mahakna sakraba matungda imung asida amadi khullaikai sida tawramba pumnamak sing ado hanagi matawgumna loina phaki. Khul hongkraba matung thangnaba laikai sida dum laihai. Adubu thangnaba laikai sida lairaba sumina sibon ngangnaba tabada hanagi phattaba thabak tawkiba pumnamak sing ado madugi makha samthana khara dum tawri hai. Madu su atopa laikai de laikre hai bagi wani nunga yai phana amata laitaba mali
ꯃꯍꯥꯛꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯩꯔꯝꯃꯤ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯑꯩꯈꯣꯏꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯗꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ, ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯑꯃꯅ ꯑꯗꯣꯝꯒꯤ ꯏꯁꯥꯗ ꯊꯣꯛꯄ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯂꯩꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯤꯊꯣꯛꯆꯔꯤꯕ ꯋꯥꯆꯦꯞ ꯅꯝꯕꯔ ꯑꯁꯤꯗ ꯊꯥꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯐꯔꯦ ꯃꯌꯥꯝ, ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ꯫